Manipur Lengang na Churachandpur tamna thaba MST bus Assam Rifles na lamkhangdagi adumak halalagle. Torbung tamna chatkiba bus ki conductor na lupa 750 pusilakhe. Kangpokpi phawraga mau phawba chatkadaba bus te ahanba numita khuthibadagi chatre. Kanglup maselgi tamthiraba lan haurakbadagi tha nipan fazilaglaba phawba Imphaldagi Kangpokpi phawraga mau phawba amasung Bisnupur lalaga Churachandpur phawbagi marakta Manipur Lenga ki MST bus sing Chenba ngamlaktana leirakpadagi Laingang na tha asigi kunmangada pangthokiba Christmas kumaigi mangoinana miyamgi damak yengladuna amugana lambi ani sida Lainga ki bus sing chelan na ba warep lawraduna tha asigi kulhumdoidagi chelan ba haukhrabasu Imphaldagi Bisnupur lalaga torbung phawba chatnabagi damak leptana tharagliba MST bus te ngarang su phagauksaw ikai yoksillaga Churachandpuromda khajiktamak changsilubada mafam aduda leiramba Assam Rifles singna thatlaga makha tana changandana Imphal lomda halalakre amaromda tha asigi kulhumdoida chap manana Imphal gi North AOC dagi Kangpokpi phawraga Senapati gi mau phawba chatnanaba lamtha ki bus adudi sekmai lankhalaga Kangla tombi yaurakpada mafam aduda leiramba Central Forcing na thatlaga makha tana changsilhandana mamai lehelaga Imphal lomda lakhankhibadagi makha tana ngasi phawba bus thananaba thaurang tawkhidre ngasi phawbada oiriba fibamsing asugi matangda Manipur State Transport MST gi Official sing na phongdorokibada tha asigi kunmathoida Lenga ki Home Department ki maikaidagi Chief Secretary na order thokibagi matungin na tha asigi kulhumdoida lambi animakta chananaba passenger bus sing thaurang tawkhi aduga chatpasu hauke adum oinamak ahanba numitta lamkhangdagi halakraba phawbada Manipur Lenga ki maikaidagi makhata na bus chelhalaroi hairakpa leitribana MST gi maikaidagi de ngasi su lambi animakta chananaba bus matam chana thaurang tawke Malomdagi Bisnupur lalaga torbung phawba chengadaba bus lamthaphamda passenger amata tongdraba susatke adubu phawgauksaw ikhai yauraba matung torbung lomda sangsinba haurakpada Assam Rifles na thatlaga halalakhibanai adum moinamak sanglaba lambi paring asida hangarhanda chatpada lamkhangdagi passenger khara tongrakhibana conductor na gari atongmal lupa 750 fangle haiduna pusilakhi haire bus asida mahausagumna passenger masing yamna tongdabagi maramsinggi manungda Security na tungmang sablaga chatpa bus oibanina passenger singna tongnanabagi damak khambada hangoiba pokpadagi tongninglabassu tongkhanarakidaba yauki haire aduga North AOC dagi Kangpokpi phawraga mau phawba chatkadaba bus sing numit khudingi MST gi maikaidagi arrange tawduna khamkhe adubu bus asibu ngakpi senbigadaba state amadi Central Forcing laktavadagi ayuk pung 11 khara helakpada bus sing adu amuk hanjenduna thaujinnarakibanai Pibam asida thawriba driver kharade chaloidaba oirabade thawdoklaga passenger su amata tongdana security ngaiduna leibana awabo hele haina pendaba phongdoknarakpasu yaure haire